Pakistan ki Defense Minister na terror outfit sing the Pakistan support tawi haiba Yajakhre. Jammu and Kashmir ki Pahalgam terror attack ta tuis kunipan hatkibas na maram oiraga India amasung Pakistan laibak ani ki mari si soksilakliba chayrak asida Pakistan ki Defense Minister Khwaja Atana Sky News ka wari sanabagi viral oiba video amada Pakistan langana terrorism yo khali funding tawi amadi terrorist group sing ki damakta lepi haikiba lonana laibak asina United States West amadi Britain laibak sing ki damakta asiguma amot pathapak sing asi chahi kuncharong di mamang di pangthokpuna lakli haikre asimna makata araduna hai India ka achawba lana masungto soida thokladani Maka statement asina New Delhi na Algam terror attack asi Pakistan na atamna sin mani hana mara sikhiba batung India amasung Pakistan ke lai dari mari fataba harakra batung dani hari engsing bayai UNSM ki terrorist Osama bin Laden asi Pakistan changta pham pi ki bina duga Pakistan air chase ballot taw bogi dama US nam about the sathiba special operation amada terrorist Osama bin Laden hat ki ni Pahaldam terror attack ko batung da Prime Minister Modi ki ahano warolda India na terrorism chapcha na thengnagani China basing masak khangdoktuna terrorist amasung makhoi bu sawal ibasing chaya pigini makhoi sing asi malem ki lema asa khongol phawta haloi haki